ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯏꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕꯒꯤꯗꯃꯛ ꯑꯦꯝ.ꯖꯤ. ꯏꯚꯔꯒ꯭ꯔꯤꯟ ꯍꯥꯏꯁ꯭ꯀꯨꯜ ꯄꯥꯂꯟꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯅ ꯕꯣꯔꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯦꯂꯪꯒꯥꯅꯥꯗ ꯋꯥꯇꯔ ꯇꯦꯡ ꯃꯅꯨꯡꯗ ꯅꯨꯄꯤꯃꯆꯥ 3 ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯇꯦꯂꯪꯒꯥꯅꯥꯒꯤ ꯀꯥꯃꯥꯔꯦꯗꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯋꯥꯇꯔ ꯇꯦꯡ ꯃꯅꯨꯡꯗ ꯅꯨꯄꯤꯃꯆꯥ 3 ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯄꯨꯂꯤꯁꯅ ꯅꯨꯄꯤꯃꯆꯥ 3 ꯑꯁꯤꯒꯤ ꯃꯤꯠꯁꯤ ꯑꯁꯤꯗ ꯃꯄꯥ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ 9, 8 ꯑꯃꯁꯨꯡ 5 ꯁꯨꯔꯕꯤ ꯃꯆꯤꯟ-ꯃꯅꯥꯎ 3 ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯄꯥꯒ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯑꯅꯛꯄꯗ ꯂꯩꯕ ꯋꯥꯇꯔ ꯇꯦꯡꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ಚಥꯕꯗ ꯅꯨꯄꯤꯃꯆꯥ 3 ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯍꯧꯖꯤꯛ ꯕꯣꯔ ꯄꯥꯏꯜ ꯐꯨꯕꯒꯤ ꯊꯕꯛ ꯁꯨꯐꯝ ꯈꯣꯂꯥ ꯃꯌꯥꯗ IED ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯑꯈꯟꯅꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯕꯛ ꯁꯨꯐꯝ ꯈꯣꯂꯥ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯑꯣꯏ 11 ꯂꯩ ꯍꯥꯏꯔꯤ꯫ ꯃꯩꯇꯩꯁꯤꯡ ꯑꯦꯁ.ꯇꯤ. ꯂꯤꯁꯇ ꯌꯥꯎꯅꯕꯒꯤ ꯗꯤꯃꯥꯟꯗ ꯑꯦꯁ.ꯇꯤ. ꯂꯤꯁꯇ ꯌꯥꯎꯈ꯭ꯔꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒ ꯗꯤꯕꯦꯠ ꯇꯧꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ WMC ꯃꯩꯇꯩꯁꯤꯡ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁ.ꯇꯤ. ꯂꯤꯁꯇ ꯍꯥꯟꯅ ꯆꯟꯈ꯭ꯔꯕ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒ ꯗꯤꯕꯦꯠ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃꯩꯇꯩꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯑꯁꯤ ꯂꯥꯈ 18 ꯔꯣꯝꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯒꯔ ꯑꯁꯤ ꯀꯨꯀꯤꯖꯧ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯅꯥꯒꯥ ꯄꯣꯄꯨꯂꯦꯁꯟꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯗꯕ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯍꯤꯟꯗꯨ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯠꯅꯔꯛꯄ ꯇ꯭ꯔꯦꯗꯤꯁꯟ ꯑꯗꯨꯒ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯅꯠꯇ꯭ꯔꯒ ꯁꯔꯣꯏ ꯈꯥꯡꯕꯅꯆꯤꯡꯕ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯩꯇꯩꯁꯤꯡ ꯐꯥꯎꯕ ꯃꯥꯏꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯒꯥꯏꯗꯦꯟꯁꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯕ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯩꯇꯩꯁꯤꯡ ꯑꯁꯤ 19 ꯁꯨꯕ ꯆꯍꯤꯆꯥꯗ ꯍꯤꯟꯗꯨꯏꯖꯝꯗ ꯂꯥꯛꯈ꯭ꯔꯕꯁꯨ ꯅꯥꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯥꯖꯕ ꯑꯗꯨ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯃꯥꯡꯗꯅ ꯂꯩꯔꯤ꯫ ꯉꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯒꯤ ꯈꯥ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞꯀꯤ ꯀꯥꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯃ ꯊꯝꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤꯔꯤꯕꯅꯤ꯫ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯔꯤꯖꯟ ꯈꯛꯇꯗ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯂꯩꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯦꯁꯔ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯝꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯁꯇ꯭ꯔꯒꯜ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ꯫ ꯁꯇ꯭ꯔꯒꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯗꯤꯒꯅꯤꯇꯤ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯂꯣꯡ ꯕꯖꯥꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯍꯌꯦꯡꯗꯒꯤ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯂꯣꯡ ꯕꯖꯥꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2021ꯗꯒꯤ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯤꯕ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯃꯥꯔꯆ 11ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤ ꯍꯧꯅ ꯂꯤꯂꯣꯡ ꯕꯖꯥꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯗ ꯃꯇꯝ ꯀꯛꯇꯕ ꯕꯟꯗꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯖꯦ.ꯁꯤ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯂꯤꯂꯣꯡ ꯕꯖꯥꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯂꯣꯡ ꯕꯖꯥꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯥꯄꯟꯅ ꯄꯨꯜꯂꯒ ꯁꯦꯝꯈꯤꯕ ꯖꯦꯁꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯂꯤꯂꯣꯡ ꯍꯩꯅꯧ ꯃꯈꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯖꯤꯖ ꯂꯃꯤꯟꯅ ꯍꯥꯏꯈꯤꯕꯗ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 2021ꯗꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯂꯣꯡ ꯕꯖꯥꯔ ꯑꯃꯁꯨꯡ ꯎꯁꯣꯏꯄꯣꯛꯄꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯂꯤꯂꯣꯡꯗꯒꯤ ꯋꯥꯡꯖꯤꯡ ꯐꯥꯎꯕ NHIDCLꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯏꯁꯤꯡꯒꯤ ꯄꯥꯏꯞꯂꯥꯏꯟ ꯄꯨꯝꯅꯃꯛꯁꯨ ꯍꯧꯈꯤꯕ ꯆꯍꯤ 2021ꯗ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯧꯍꯧꯅꯅ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯇꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯛꯁꯤꯜꯂꯕꯁꯨ ꯇꯥꯕꯤꯕ ꯂꯩꯇ꯭ꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 3ꯗꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ, ꯊꯧꯕꯥꯜ ꯗꯤꯁꯤ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯡ 11ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤ ꯂꯤꯂꯣꯡ ꯕꯖꯥꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ NH 102ꯗ ꯃꯇꯝ ꯀꯛꯇꯕ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯀꯦꯖꯤ 1,000 ꯂꯨꯝꯕ ꯕꯣꯝ ꯌꯥꯎꯕ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯒꯅꯤ ꯀꯤꯍꯟꯈ꯭ꯔꯦ꯫ ꯀꯦꯖꯤ 1,000 ꯍꯦꯟꯅ ꯂꯨꯝꯕ ꯕꯣꯝ ꯌꯥꯎꯕ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯃꯖꯤꯗ ꯃꯣꯁꯥꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯨꯕꯥꯏ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤ ꯔꯥꯁꯇꯥꯅꯨꯔꯥ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯒꯤ ꯕꯦꯁꯇ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯠ ꯁꯅꯥꯀꯥ ꯑꯟꯁꯦꯜ ꯇꯦꯔꯦꯔꯥꯅ ꯍꯥꯏ ꯏꯔꯥꯟꯒꯤ ꯑꯅꯧꯕ ꯂꯥꯜꯂꯣꯡ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯨꯔꯛꯂꯒꯅꯤ꯫ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯅ ꯃꯤꯁꯥꯏꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯏꯔꯥꯟꯅ ꯑꯣꯏꯔꯤ꯫ ꯋꯥꯁꯤꯡꯇꯟꯗ ꯕꯦꯖ ꯇꯧꯕ ꯁꯦꯟꯇꯔ ꯐꯣꯔ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯦꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯗꯤꯖꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯀꯤꯂꯣꯃꯤꯇꯔ 3,000 ꯆꯥꯅ ꯀꯥꯞꯄ ꯉꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯂꯩ ꯍꯥꯏꯔꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯁꯨ ꯊꯥꯖꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3ꯁꯨꯕ ꯃꯤꯐꯝꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯕꯤꯖꯤꯅꯦꯁ ꯂꯤꯁꯇ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒꯁꯨ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡꯒꯤ MLAꯁꯤꯡ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯤ ꯖꯦꯅꯔꯦꯜ ꯗꯤꯁꯀꯁꯟ ꯑꯣꯟ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟꯗ ꯐꯣꯔ ꯒ꯭ꯔꯥꯟꯠꯁ 2025-26, ꯗꯤꯁꯀꯁꯟ ꯑꯦꯟड ꯚꯣꯇꯤꯡ ꯑꯣꯟ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟꯗꯁ ꯐꯣꯔ ꯒ꯭ꯔꯥꯟꯠꯁ 2025-26 ꯌꯥꯎꯔꯤ꯫ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟꯗ ꯑꯣꯏꯕꯅꯤꯅ ꯃꯍꯧꯁꯥꯅ ꯑꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯇꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯦꯠꯅꯕꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯦꯝꯕꯔꯁꯤꯡꯅ ꯁꯖꯦꯁꯟ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯕ ꯆꯠꯅꯩ꯫ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟꯗ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯔꯝꯗ ꯅꯩꯅꯔꯛꯄꯗꯁꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯋꯥꯐꯝ ꯈꯔꯈꯛ ꯍꯥꯏꯕ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯈꯨꯝ ꯈꯔꯈꯛ ꯄꯤꯔꯒ ꯃꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯁ꯭ꯄꯤꯀꯔꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯜꯁꯤꯡ ꯑꯗꯨ ꯄꯥꯁ ꯇꯧꯅꯕ ꯃꯊꯪ ꯄꯥꯔꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯧꯕ ꯎꯈꯤ꯫ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟꯗꯁꯤꯡ ꯄꯥꯁ ꯇꯧꯅꯅꯕ ꯁ꯭ꯄꯤꯀꯔꯅ ꯃꯊꯪ ꯄꯥꯔꯛꯄ ꯑꯃꯁꯨꯡ ꯄꯥꯁ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯗꯨꯅ ꯑꯇꯣꯞꯄ ꯑꯦꯖꯦꯟꯗꯥ ꯂꯧꯈꯠꯂꯕ ꯇꯨꯡꯗ ꯑꯣꯄꯣꯖꯤꯁꯟ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯈꯟꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯗ ꯈꯖꯤꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯄꯥꯁ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯌꯥꯗ꯭ꯔꯤ, ꯈꯟꯅꯈꯤꯁꯤ ꯍꯥꯏꯔꯝꯂꯒꯗꯤ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯣꯠ ꯄꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯩ ꯃꯇꯤꯛ ꯑꯃ ꯌꯦꯠꯅꯒꯦ ꯇꯧꯔꯛꯄꯗ ꯁ꯭ꯄꯤꯀꯔꯅ ꯃꯊꯪꯒꯤ ꯑꯦꯖꯦꯟꯗꯥ ꯑꯗꯨ ꯂꯧꯈꯠꯂꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯁꯨ ꯏꯪꯅ ꯑꯗꯨꯝ ꯐꯝꯊꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯄꯥꯝꯂꯩ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ MLA ꯈꯔꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯥꯎꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯔꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕ ꯊꯝꯅꯔꯕ ꯃꯇꯝꯗ ꯊꯧꯔꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯄ ꯉꯝꯒꯅꯤ꯫ ꯗꯦꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯒꯕꯔꯅꯔꯅ ꯄꯤꯕ ꯋꯥꯔꯣꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯦ꯫
ꯑꯊꯨꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫